ꯑꯍꯥꯟꯕꯗ ꯍꯛꯁꯦꯜꯒꯤ ꯄꯥꯎꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯒꯤ ꯇꯣꯄꯤꯛ ꯑꯁꯤꯗ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯤ ꯂꯥꯏꯑꯣꯡꯁꯤꯡꯒꯤ ꯃꯔꯝꯗ ꯍꯥꯏꯖꯒꯅꯤ꯫ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯑꯁꯤ ꯉꯟꯅ ꯀꯔꯝꯅ ꯈꯪꯗꯣꯛꯀꯗꯒꯦ ꯍꯥꯏꯕ ꯑꯁꯤ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛꯇ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯑꯁꯤ ꯅꯨꯄꯤꯁꯤꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯏꯅ ꯊꯣꯛꯄ ꯀꯦꯟꯁꯔ ꯃꯈꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ꯫ ꯃꯁꯤ ꯆꯍꯤ ꯑꯃꯍꯦꯛꯇꯒꯤ ꯅꯨꯄꯤꯁꯤꯡꯗ ꯊꯣꯛꯄ ꯌꯥꯕ ꯄꯣꯠꯁꯛ ꯑꯃꯅꯤ, ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯁꯤ ꯆꯍꯤ ꯍꯦꯟꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯑꯣꯏꯊꯣꯛꯄ ꯌꯥꯕ ꯀꯦꯟꯁꯔꯁꯨ ꯍꯦꯟꯒꯠꯂꯛꯏ꯫ ꯅꯨꯡꯉꯥꯏꯇꯕ ꯋꯥꯐꯝꯗꯤ ꯅꯨꯄꯤ ꯀꯌꯥ ꯑꯃꯅ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯗꯒꯤ ꯍꯤꯡꯕ ꯉꯝꯗꯦ, ꯃꯔꯝꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯁꯤ ꯉꯟꯅ ꯈꯪꯕꯁꯤ ꯀꯌꯥꯝ ꯃꯔꯨ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯈꯪꯗꯦ꯫ ꯀꯦꯟꯁꯔ ꯂꯥꯌꯦꯡꯕꯗ ꯋꯥꯏ, ꯍꯤꯡꯕꯒꯤ ꯆꯥꯡ ꯍꯟꯊꯍꯜꯂꯤ, ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯑꯃꯅ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯉꯟꯅ ꯈꯪꯂꯕꯗꯤ ꯂꯥꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯅ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯤ ꯂꯥꯏꯑꯣꯡꯁꯤꯡ ꯈꯪꯕ ꯑꯁꯤ ꯇꯁꯦꯡꯅ ꯃꯔꯨ ꯑꯣꯏ꯫ ꯈꯪꯖꯤꯟꯒꯗꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯗꯤ: ꯑꯍꯥꯟꯕꯗ, ꯅꯍꯥꯛꯀꯤ ꯕ꯭ꯔꯦꯁ ꯅꯠꯇ꯭ꯔꯒ ꯑꯟꯗꯔ ꯑꯥꯔꯝ ꯄꯥꯝꯕꯣꯝꯒꯤ ꯃꯈꯥꯗ ꯃꯇꯨꯝꯁꯤꯡ ꯂꯩꯔꯛꯄ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯀꯤ ꯕ꯭ꯔꯦꯁꯇ ꯅꯠꯇ꯭ꯔꯒ ꯑꯟꯗꯔ ꯑꯥꯔꯝꯗ ꯃꯇꯨꯝ ꯅꯠꯇ꯭ꯔꯒ ꯑꯇꯪꯕ ꯎꯕ ꯐꯪꯂꯕꯗꯤ ꯃꯗꯨ ꯌꯥꯝꯅ ꯂꯨꯅ ꯂꯧꯕ ꯃꯊꯧ ꯇꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯪ ꯑꯁꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯇꯤꯁꯨꯁꯤꯡꯗꯒꯤ ꯈꯦꯠꯅꯕ ꯐꯥꯎꯕ ꯌꯥꯏ꯫ ꯃꯈꯣꯏ ꯑꯁꯤ ꯀꯟꯕ, ꯆꯥꯡ ꯅꯥꯏꯗꯕ ꯃꯑꯣꯡ ꯑꯃꯁꯨꯡ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯥꯕ ꯐꯥꯎꯗꯕ ꯑꯣꯏꯕ ꯌꯥꯏ꯫ ꯃꯁꯤ ꯕ꯭ꯔꯦꯁ ꯇꯤꯁꯨꯗ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯑꯦꯕꯅꯣꯔꯃꯦꯜꯁꯤꯡꯅ ꯆꯥꯎꯈꯠꯂꯛꯂꯤꯕ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ, ꯕ꯭ꯔꯦꯁꯇ ꯊꯣꯛꯂꯛꯄ ꯃꯇꯪ ꯈꯨꯗꯤꯡꯃꯛ ꯀꯦꯟꯁꯔ ꯑꯣꯏꯗꯦ꯫ ꯈꯔꯗꯤ ꯁꯤꯁꯒꯨꯝꯕ ꯕꯤꯅꯥꯏꯟ ꯑꯣꯏꯕ ꯌꯥꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ, ꯀꯦꯟꯁꯔ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯂꯥꯌꯦꯡ ꯁꯣꯏꯗꯅ ꯐꯪꯍꯟꯅꯕ ꯍꯦꯜꯊꯀꯦꯌꯔ ꯄ꯭ꯔꯣꯚꯥꯏꯗꯔ ꯑꯃꯅ ꯄꯤꯕ ꯑꯅꯧꯕ ꯅꯠꯇ꯭ꯔꯒ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯕ ꯃꯇꯪ ꯆꯦꯛ ꯑꯥꯎꯠ ꯇꯧꯕ ꯑꯁꯤ ꯇꯉꯥꯏꯐꯗꯕ ꯑꯣꯏ꯫ ꯑꯅꯤꯁꯨꯕꯗ, ꯀꯣꯂꯔ ꯕꯣꯟꯒꯤ ꯃꯅꯥꯛꯇ ꯃꯇꯪ ꯊꯦꯡꯅꯕ꯫ ꯅꯍꯥꯛꯀꯤ ꯀꯣꯂꯔ ꯕꯣꯟ ꯅꯠꯇ꯭ꯔꯒ ꯑꯟꯗꯔ ꯑꯥꯔꯝ ꯑꯦꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯃꯇꯪ ꯊꯦꯡꯅꯕ ꯑꯁꯤ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒ ꯃꯔꯤ ꯂꯩꯅꯕ ꯌꯥꯏ, ꯃꯔꯝꯗꯤ ꯃꯁꯤꯅ ꯃꯅꯥꯛ ꯅꯛꯄ ꯂꯤꯝꯐ ꯅꯣꯗꯁꯤꯡꯗ ꯁꯟꯗꯣꯛꯄꯗꯒꯤ ꯍꯥꯏꯔꯤꯕ ꯃꯇꯪꯁꯤꯡ ꯑꯁꯤ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯤ ꯁꯦꯜꯁꯤꯡꯅ ꯁꯟꯗꯣꯔꯛꯄ ꯃꯇꯝꯗ ꯂꯦꯡꯕ ꯉꯝꯗꯕ ꯑꯃꯁꯨꯡ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯣꯛꯄꯗ ꯊꯣꯠꯅꯧꯕ ꯐꯥꯎꯕ ꯌꯥꯏ꯫ ꯕ꯭ꯔꯦꯁꯀꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯦꯇꯥꯁ꯭ꯇꯦꯁꯤꯁ ꯍꯥꯏꯅ ꯀꯧꯏ, ꯑꯗꯨꯒ ꯃꯐꯝꯁꯤꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯇꯪ ꯈꯨꯗꯤꯡꯃꯛ ꯀꯦꯟꯁꯔꯅ ꯅꯥꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯔꯝ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯊꯕꯛ ꯊꯧꯔꯥꯡ ꯑꯗꯨ ꯂꯦꯞꯊꯣꯛꯅꯕ ꯃꯈꯣꯏꯕꯨ ꯗꯣꯛꯇꯔ ꯑꯃꯅ ꯆꯥꯡꯌꯦꯡ ꯇꯧꯍꯟꯕ ꯑꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ꯫ ꯑꯍꯨꯝꯁꯨꯕꯗ, ꯅꯍꯥꯛꯀꯤ ꯕ꯭ꯔꯦꯁ ꯄꯨꯝꯅꯃꯛ ꯄꯣꯝꯈꯠꯂꯛꯄ꯫ ꯏꯟꯐ꯭ꯂꯦꯃꯦꯇꯔꯤ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ (IBC) ꯑꯁꯤ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯑꯃꯁꯨꯡ ꯍꯛꯆꯤꯟꯕ ꯃꯑꯣꯡ ꯑꯃꯅꯤ꯫ ꯃꯁꯤꯅ ꯕ꯭ꯔꯦꯁ ꯄꯨꯝꯅꯃꯛ ꯄꯣꯝꯈꯠꯂꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤ ꯄꯣꯝꯈꯠꯄ ꯑꯁꯤꯅ ꯕ꯭ꯔꯦꯁ ꯑꯃꯕꯨ ꯑꯇꯣꯞꯄꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯎꯍꯟꯕ ꯌꯥꯏ, ꯑꯃꯁꯨꯡ ꯃꯁꯤ ꯉꯥꯡꯕ, ꯁꯥꯕ, ꯆꯤꯛꯄ ꯅꯠꯇ꯭ꯔꯒ ꯂꯨꯝꯊꯕ ꯐꯥꯎꯕ ꯌꯥꯏ꯫ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯤ ꯑꯇꯣꯞꯄ ꯃꯈꯜꯁꯤꯡꯒ ꯃꯥꯟꯅꯗꯅ, IBCꯗ ꯃꯌꯦꯛ ꯁꯦꯡꯕ ꯃꯇꯪ ꯌꯥꯎꯗꯕ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯁꯤꯒꯤ ꯁꯥꯊꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯕ꯭ꯔꯦꯁ ꯇꯤꯁꯨꯁꯤꯡ ꯑꯗꯨ ꯊꯥꯒꯠꯍꯟꯕ ꯌꯥꯏ꯫ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯕ꯭ꯔꯦꯁꯇ ꯄꯣꯝꯈꯠꯄ ꯊꯦꯡꯅꯔꯕꯗꯤ, ꯃꯦꯗꯤꯀꯦꯜ ꯑꯦꯇꯦꯟꯁꯟ ꯑꯁꯤ ꯇꯉꯥꯏꯐꯗꯅ ꯃꯊꯧ ꯇꯥꯏ, ꯑꯗꯨꯒ ꯉꯟꯅ ꯈꯪꯗꯣꯛꯄ ꯑꯃꯁꯨꯡ ꯂꯥꯌꯦꯡꯕꯅ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯣꯏ꯫ ꯃꯔꯤꯁꯨꯕꯗ, ꯅꯍꯥꯛꯀꯤ ꯕ꯭ꯔꯦꯁ ꯑꯗꯨ ꯈꯪꯍꯧꯗꯅ ꯆꯥꯎꯕꯒꯤ ꯆꯥꯡ ꯅꯠꯇ꯭ꯔꯒ ꯃꯑꯣꯡ ꯍꯣꯡꯕ꯫ ꯈꯪꯍꯧꯗꯅ ꯅꯍꯥꯛꯀꯤ ꯕ꯭ꯔꯦꯁꯀꯤ ꯅꯥꯝꯃ ꯅꯠꯇ꯭ꯔꯒ ꯑꯅꯤꯃꯛꯀꯤ ꯆꯥꯎꯕꯒꯤ ꯆꯥꯡ ꯅꯠꯇ꯭ꯔꯒ ꯃꯑꯣꯡ ꯃꯇꯧꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯁꯤ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ ꯑꯣꯏ ꯑꯃꯁꯨꯡ ꯊꯧꯁꯥꯗꯕ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯍꯣꯔꯃꯣꯟꯒꯤ ꯑꯍꯣꯡꯕꯁꯤꯡꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕ꯭ꯔꯦꯁꯀꯤ ꯆꯥꯎꯕꯒꯤ ꯆꯥꯡꯗ ꯈꯔ ꯑꯀꯥꯏꯕ ꯂꯩꯕꯁꯤ ꯃꯍꯧꯁꯥꯒꯤ ꯑꯣꯏꯔꯕꯁꯨ, ꯃꯌꯦꯛ ꯁꯦꯡꯕ ꯃꯔꯝ ꯑꯃ ꯌꯥꯎꯗꯅ ꯈꯪꯕ ꯉꯝꯕ ꯑꯃꯁꯨꯡ ꯂꯦꯞꯄ ꯂꯩꯇꯅ ꯑꯍꯣꯡꯕ ꯂꯥꯛꯄ ꯑꯁꯤꯅ ꯕ꯭ꯔꯦꯁ ꯀꯦꯟꯁꯔꯒꯨꯝꯕ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯗꯕ ꯑꯃ ꯇꯥꯛꯄ ꯌꯥꯏ꯫ ꯃꯁꯤꯒꯤ ꯑꯍꯣꯡꯕ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯄ ꯌꯥꯏ, ꯑꯃꯁꯨꯡ ꯎꯟꯁꯥꯗ ꯑꯍꯣꯡꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯒ ꯅꯤꯄꯜꯗ ꯗꯤꯁꯆꯥꯔꯖ ꯊꯣꯛꯄ ꯑꯁꯤꯒꯨꯝꯕ ꯑꯇꯣꯞꯄ ꯂꯥꯏꯑꯣꯡꯁꯤꯡꯒ ꯂꯣꯏꯅꯅ ꯊꯣꯛꯂꯛꯄ ꯌꯥꯏ꯫ ꯕ꯭ꯔꯦꯁꯀꯤ ꯆꯥꯎꯕꯒꯤ ꯆꯥꯡ ꯑꯃꯁꯨꯡ ꯃꯑꯣꯡ ꯃꯇꯧ ꯈꯪꯍꯧꯗꯅ ꯑꯍꯣꯡꯕ ꯂꯥꯛꯄꯒꯤ ꯃꯔꯝ ꯑꯃꯁꯨꯡ ꯃꯇꯤꯛ ꯆꯥꯕ ꯑꯗꯨ ꯂꯦꯞꯊꯣꯛꯅꯕ ꯍꯦꯜꯊꯀꯦꯌꯔ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯃꯅ ꯋꯥꯔꯦꯞ ꯂꯧꯏ꯫ ꯃꯉꯥꯁꯨꯕꯗ, ꯕ꯭ꯔꯦꯁꯀꯤ ꯁ꯭ꯀꯤꯟꯗ ꯏꯔꯤꯇꯦꯁꯟ ꯊꯣꯛꯄ꯫ ꯕ꯭ꯔꯦꯁꯀꯤ ꯁ꯭ꯀꯤꯟꯗ ꯂꯦꯞꯇꯅ ꯍꯥꯀꯠꯆꯕ ꯅꯠꯇ꯭ꯔꯒ ꯏꯔꯤꯇꯦꯁꯟ ꯊꯣꯛꯄ ꯑꯁꯤ ꯃꯣꯏꯆꯔꯥꯏꯖꯔ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯤꯝꯅ ꯐꯍꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯃꯁꯤ ꯌꯥꯝꯅ ꯂꯨꯅ ꯂꯧꯒꯗꯕꯅꯤ, ꯑꯗꯨꯒ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯅ ꯎꯟꯁꯥ ꯗ꯭ꯔꯥꯏꯅꯦꯁ ꯑꯣꯏꯕ ꯅꯠꯇ꯭ꯔꯒ ꯍꯥꯀꯠꯆꯕ ꯑꯁꯤ ꯇꯣꯏꯅ ꯊꯣꯛꯍꯟꯕ ꯑꯃꯅꯤ꯫ ꯕ꯭ꯔꯦꯁꯀꯤ ꯃꯐꯝ ꯑꯃꯗ ꯂꯦꯞꯄ ꯂꯩꯇꯅ ꯅꯨꯡꯉꯥꯏꯇꯕ ꯑꯁꯤ ꯕ꯭ꯔꯦꯁ ꯀꯦꯟꯁꯔ ꯌꯥꯎꯅ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯕ꯭ꯔꯦꯁꯀꯤ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯈꯨꯗꯝ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯀꯦꯁ ꯈꯔꯗꯗꯤ, ꯁꯣꯛꯍꯜꯂꯕ ꯎꯟꯁꯥ ꯑꯗꯨ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯎꯟꯁꯥ ꯑꯣꯏꯅ ꯎꯕ ꯐꯪꯕ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯀꯣꯝꯂꯥ ꯃꯀꯨꯒꯤ ꯃꯆꯨꯒ ꯃꯥꯟꯅꯕ ꯃꯁꯛ ꯑꯃ ꯑꯣꯏꯕ ꯌꯥꯏ꯫ ꯃꯔꯛ ꯊꯠꯅ, ꯚꯤꯗꯤꯑꯣ ꯑꯁꯤꯅ ꯀꯥꯟꯅꯕ ꯑꯣꯏꯔꯕꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯅ
subscribe amadi share tawbiramu makha taba video su mathang senjarakigani masigi unsada ahongba lakpa asi healthcare provider amaga tanaduna yamna thuna khangdoknaba amasung fahanaba honagadabani taruk subada breast ki nipple adu manungda changsin khiba kariguma nahaki nipple adu manungda changsin khiba oirabadi masi breast cancer gi khudam ama oibe yai maram aduna mari lainaba doctor amaga tanaduna yamna thuna yengthokadabani taret subada breast natraga nipple da naba phawba breast natraga nipple da naba asi makhatana section tharang logadabani masigi anaba asi tapna naba yamna nungaitaba oina thokpa yai amasung afam amada natraga masidegi hena paksanna thokanbasu yai aduga breast ki anaba asi benign condition haibadi hormone gi ahongba lakba natraga fibrocystic ki ahongna ohenba yai masi breast cancer gi layong ama oibe yai maram aduna breast natraga nipple da naba asi healthcare provider amaga tana duna phajana yengthokadabani nipal subada nahaki breast ta singlising uba breast ta singlising uba ngambagi chang hengalaktrine gi mamangda nahakna khanghaude maru oina kariguma makoi asi khanghaudana natraga maram laitana tholaklabadi breast cancer gumba manungi oiba khudong sadaba ama takpa yai aduga chahi ki oiba haksang sajal tawba natraga hormone gi changda ahongba lakpaga loinana singli sing asi hena tholakpa oirabasu anauba amasung lepa laitana singli hengalakpagi chang asi healthcare provider amada phajana yenghangadabani cancer tumor singna breast ta mausagi oiba igi khongjalda akaiba piba yai maduna maram oiraga pongkhatpa amasung singli sing uba hengat hali maram asina breast ki singli singi maung matauda anauba ahongba laklabadi makhatana section tharang lawbaga loinana yamna thuna yengthokadabani mapal subada nahaki nipple dagi mausaga manadaba maungda discharge tholakpa ayambana nipple discharge asi cancer oidrabasu lepa laitana natraga mausaga manadaba maungda discharge thoklabadi healthcare provider amaga tanaduna yengthokadabani nipple discharge asi hormone gi oiba ahongbasing hidaki side effects sing natraga duct ectasia gumba benign breast condition sing yauna toanba maram sing na thokanbi yai adum oinamak breast cancer gi akaknaba makhal sing haibadi ductal carcinoma in situ DCIS haibadi abnormal cells sing asi breast duct amagi lining da phangba adubu duct ki mapan gi atopa tissue sing da sandoktriba precancerous condition amani amasung invasive ductal carcinoma IDC haibadi milk duct lining sing da abnormal cells sing sandorapa amasung duct ki wall gi wangmada leiba breast ki tissue sing da sandorapa asi nipple discharge ga loinana thokhanba yai maram asina nipple discharge da anauba natraga mari lainaba ahongba ama hekta laklabadi manungi maram sing adu munna khangdoknaba khudakta changyeng tawgadabani ningsinggadaba amana breast cancer bu matam chana phajana layengnabagidamak nganna khangdokpa asi yamna maru oi kariguma nahakna masigi khudamsing asigi manungda ama hekta uba phanglabadi doctor amaga tanaba habasi yamna maru oi adugi sumathakta doctor singdagi nganna mating lawbana achauba ahongba ma purakpa yai kasigidi matang asida loijare mathangi video da amuk thengnarasi thank